ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯊꯕꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯕꯤ ꯆꯍꯤ 16-17ꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯐꯅ ꯋꯥꯖꯔꯕꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯃꯒꯨꯝꯅꯗꯤ ꯑꯗꯨꯝ ꯁꯥꯖꯩ꯫ ꯀꯦꯊꯕꯤꯒꯤ ꯃꯕꯨꯡ ꯑꯃ ꯂꯩ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯃꯃꯥꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ, ꯕꯖꯥꯔꯒꯤ ꯀꯩꯊꯦꯜꯗꯁꯨ ꯍꯣꯇꯦꯜ ꯐꯝꯃꯤ꯫ ꯃꯄꯥꯅ ꯃꯤꯒꯤ ꯑꯣꯇꯣꯗ ꯃꯔꯛ ꯃꯔꯛꯇ ꯊꯧꯏ, ꯑꯅꯝꯕ ꯃꯇꯝꯗꯗꯤ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯕꯤꯌꯥ, ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯦꯀꯣ, ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯆꯥꯛꯇꯣ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯍꯧꯔꯣ, ꯑꯩ ꯊꯦꯡꯈ꯭ꯔꯦ꯫ ꯑꯣꯇꯣꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯅ ꯊꯣꯛꯂꯤꯕꯁꯤꯕꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯛꯏꯁꯦ ꯃꯝꯃꯤ ꯍꯥꯏꯕ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯇꯤꯒꯤ ꯑꯁꯨꯛ ꯉꯟꯅ ꯕꯖꯥꯔꯗ ꯍꯣꯇꯦꯜ ꯐꯝꯕ ꯊꯣꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯀꯩꯊꯦꯜꯕꯨ ꯍꯥꯡꯂꯝꯃꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯜꯂꯛꯄꯁꯨ ꯍꯣꯔꯦꯟ ꯃꯝꯃꯀꯥꯟꯗ꯫ ꯅꯃꯥꯁꯦ ꯏꯔꯥꯡ ꯑꯃ ꯇꯧꯏꯀꯣ ꯕꯦꯝꯃ꯫ ꯑꯩꯅ ꯁꯥꯎꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯃꯥꯁꯦ ꯁꯣꯏꯗꯅ ꯃꯄꯥꯝ ꯌꯧꯅꯤꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯣꯗꯅ꯫ ꯅꯄꯥꯁꯦ ꯊꯕꯛ ꯂꯩꯕꯒꯤꯅꯤꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯌꯥꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯁꯦ ꯌꯨꯝꯗ ꯂꯩꯍꯜꯂꯣ, ꯄꯥꯕꯅ ꯏꯃꯨꯡꯁꯤ ꯑꯃꯨꯛ ꯄꯨꯔꯣꯗꯅ꯫ ꯏꯄꯥꯁꯨ ꯏꯃꯨꯡꯁꯦ ꯄꯨꯕ ꯌꯥꯕ ꯄꯨꯔꯝꯂꯕꯅꯤꯀꯣ, ꯍꯧꯖꯤꯛꯇꯕꯨ ꯑꯩꯅ ꯁꯣꯝꯗ ꯁꯦꯟꯖꯥꯎ ꯑꯃ ꯇꯥꯟꯅꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯁꯦꯟꯖꯥꯎꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯃꯥꯁꯦ ꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯍꯟꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯧꯕꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯄꯥꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯒꯤ ꯁꯦꯜꯗꯨ ꯐꯪꯕꯒ ꯑꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯨꯀꯣ꯫ ꯏꯆꯥꯒꯤꯕꯣ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯅ ꯇꯨꯝꯐꯝꯒ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯆꯟꯒꯁꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯒꯦꯒ ꯃꯄꯥꯟ ꯊꯣꯛ ꯁꯥꯟꯅꯧꯔꯣ, ꯅꯣꯡꯁꯤ ꯉꯥꯟꯗ꯭ꯔꯤꯕꯅꯤ꯫ ꯁꯨꯅꯤꯡꯗꯕꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ꯫ ꯍꯩ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯇꯨꯝꯂꯨꯔꯗꯅ꯫ ꯀꯦꯊꯕꯤꯅ ꯅꯥꯎꯇꯣꯟꯅ ꯁꯨꯅꯤꯡꯕ ꯏꯄꯥꯅꯤꯅ꯫ ꯍꯩ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨꯅꯦꯍꯦ꯫ ꯈꯨꯝꯃꯛꯇꯅꯕ ꯄꯥꯕꯁꯨ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯗꯤ꯫ ꯁꯦꯟꯖꯥꯎ ꯑꯃ ꯇꯥꯟꯅꯔꯤ ꯀꯥꯏꯅ ꯃꯁꯤꯗ ꯑꯃꯁꯤꯅ ꯊꯥꯖꯗꯅ ꯄꯥꯕ ꯑꯩꯒꯤꯁꯨ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯍꯤ ꯍꯤ ꯀꯥꯏꯅ꯫ ꯍꯩ, ꯅꯪ ꯀꯜꯂꯛꯄ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯁꯦꯟ ꯐꯪꯅꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕꯗꯣ꯫ ꯅꯪꯗꯤ ꯅꯔꯤꯟ ꯇꯟꯕ ꯁꯨꯅꯤꯡꯗꯕꯅꯤꯅ ꯁꯦꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯅꯣ ꯀ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯣꯏꯅꯦ ꯍꯥ꯫ ꯁꯨꯅꯤꯡꯕ ꯏꯄꯥꯅꯤꯅ ꯏꯃꯥꯅ ꯊꯥꯛꯂꯒ ꯐꯝꯂꯒ ꯆꯥꯅꯤꯅ ꯈꯜꯂꯤꯕ ꯏꯄꯥ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ, ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯅꯞꯄꯒ ꯌꯨ ꯈꯔ ꯊꯛ ꯇꯧꯔ ꯂꯩꯔꯤꯗꯣ ꯑꯩꯗꯤ ꯏꯄꯥꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯏꯀꯥꯏꯔꯦ꯫ ꯅꯪꯗꯤ ꯁꯨꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯤꯕꯗꯣ ꯅꯃꯥꯏꯕꯨ ꯏꯀꯥꯏꯗꯦꯅꯦ꯫ ꯆꯍꯤ 10 ꯍꯦꯜꯂꯕ ꯐꯥꯎꯕ ꯅꯃꯥꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯅꯤꯅ ꯂꯩꯔꯤꯕꯗꯣ꯫ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯩꯒꯤꯗꯤ ꯏꯃꯥꯅꯦ, ꯄꯥꯕꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜꯅꯤ, ꯄꯥꯕꯅ ꯏꯀꯥꯏꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯣꯏꯕ? ꯅꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅꯦ꯫ ꯀꯦꯊꯕꯤꯅ ꯑꯩ ꯍꯧꯒꯠꯂꯒꯦꯗ, ꯀꯅꯥꯅ ꯃꯆꯥꯅꯣ ꯀꯅꯥꯅ ꯃꯄꯥꯅꯣꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯅꯥꯎꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯕꯤꯔꯤ ꯅꯪꯁꯨ꯫ ꯍꯩ, ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤꯀꯣ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯤꯗ ꯐꯨꯖꯔꯛꯁꯅꯤꯀꯣ꯫ ꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ꯫ ꯀꯦꯊꯕꯤꯒꯤ ꯃꯃꯥꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯅ? ꯑꯩ ꯊꯅꯝꯂꯒ ꯆꯠꯂꯝꯃꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯏꯁꯧ ꯂꯥꯡꯗꯧꯕꯗꯣ꯫ ꯂꯥꯛꯇꯤ ꯂꯥꯛꯑꯦ, ꯃꯤ ꯁꯤꯟꯕ ꯃꯥꯜꯂꯤꯗ ꯉꯁꯤꯗꯤ꯫ ꯃꯦꯖꯤꯛ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯂꯩꯗꯤ ꯂꯩꯔꯝꯃꯤꯍꯦ, ꯃꯁꯤꯅ ꯃꯃꯥꯡꯁꯤꯒ ꯍꯦꯛ ꯍꯥꯡꯂꯝꯗ꯭ꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯣ, ꯍꯥꯡꯗꯤ ꯍꯥꯡꯕ ꯃꯥꯜꯂꯤꯍꯦ꯫ ꯀꯩꯒꯤꯅꯣ ꯉꯁꯤ ꯊꯦꯡꯉꯤꯅꯦ? ꯂꯂꯣꯟꯕꯤ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯤꯉꯩꯗ ꯊꯦꯡꯉꯤꯅꯤ꯫ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯅꯪ ꯒꯥꯔꯤꯁꯦ ꯆꯠꯈ꯭ꯔ ꯆꯠꯂꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯍꯣꯔꯦꯟ ꯅꯪꯅ ꯂꯥꯡꯒꯗꯧꯕ ꯏꯁꯧꯗꯣ꯫ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯤꯕꯣ? ꯁꯦꯝꯂꯝꯕꯅꯤ, ꯁꯦꯝꯕ ꯂꯣꯏꯔꯦꯕꯨꯗꯤ ꯍꯥꯏꯕꯅꯤ, ꯁꯦꯜ ꯂꯩꯇꯕꯒꯤ ꯂꯧꯗ꯭ꯔꯤꯅꯤ꯫ ꯀꯌꯥꯕꯨ ꯆꯪꯅꯤ ꯍꯥꯏꯒꯦ? 700 ꯆꯪꯅꯤꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯁꯦꯜ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯇꯧꯔꯤꯕ꯫ ꯑꯩ ꯄꯤꯔꯒꯦ ꯁꯦꯟꯗꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯧꯔꯝꯃꯣ, ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯅꯨꯕꯤꯁꯤꯡꯅ ꯈꯥꯝꯃꯣ ꯑꯩꯈꯣꯏ ꯌꯥꯎꯔꯤꯌꯦ꯫
ꯑꯗꯣ ꯐꯣꯟ ꯂꯧꯕꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯛꯎꯀꯣ ꯇꯧꯔꯛꯇꯗꯤ ꯀꯩꯅꯣꯍꯦ ꯍꯅꯨꯕꯤ ꯑꯃꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯔꯤ ꯈꯥꯝꯃꯨꯗꯅ ꯀꯌꯥꯝ ꯁꯥꯡꯅꯅꯣ ꯅꯪꯅ ꯍꯦꯟꯗꯣꯔꯛꯏꯁꯦ ꯍꯥ ꯑꯕꯣꯛ ꯍꯣꯏꯁꯨ ꯌꯥꯎꯔꯤꯅꯦ ꯈꯔ ꯍꯥꯏꯕꯤꯔꯗꯤ ꯍꯦꯛ ꯐꯒꯗꯧꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯎꯔꯤꯗꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯅ ꯍꯥ ꯃꯅꯤꯡꯗ ꯊꯨꯅ ꯍꯜꯂꯨ ꯑꯁꯨꯛ ꯁꯥꯡꯅ ꯍꯦꯟꯗꯣꯔꯛꯂꯒ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯊꯥꯡꯂꯒ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥ ꯍꯅꯨꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯍꯌꯦꯡꯈꯩ ꯇꯣꯡꯕ ꯌꯥꯕ ꯅꯠꯇꯦꯗ ꯄꯣꯠꯁꯤꯒ ꯐꯠꯇꯧ ꯃꯥꯟꯗꯦ ꯃꯁꯤꯅ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯅꯨꯕꯤꯁꯤꯡꯁꯦ ꯁꯤꯗ ꯊꯅꯝꯃꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯕꯣꯛ ꯍꯣꯏ ꯁꯤꯗ ꯁꯨꯝ ꯀꯨꯝꯕꯤꯍꯧꯔꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯥꯗꯔꯝꯂꯒꯦ ꯑꯩ ꯊꯦꯡꯉꯦ ꯀꯔꯤ ꯑꯁꯨꯛ ꯌꯥꯝꯕ ꯄꯥꯟ ꯃꯔꯦꯟ ꯊꯥꯡꯖꯤꯡꯁꯤꯡꯁꯤ ꯑꯁꯨꯛ ꯂꯥꯞꯅ ꯊꯥꯡꯂꯒ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ ꯍꯥ ꯍꯅꯨꯕꯤ ꯑꯃꯅꯁꯨ ꯃꯅꯤꯡꯗ ꯊꯨꯅ ꯍꯜꯂꯨꯅꯦ ꯗ꯭ꯔꯥꯏꯚꯔ ꯑꯆꯣꯞꯄ ꯑꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯗꯤ ꯃꯁꯤꯅ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯅꯨꯕꯤꯗꯨꯅ ꯕꯦꯝꯃ ꯐꯖꯕꯤ ꯅꯪ ꯊꯦꯡꯈ꯭ꯔꯗꯤ ꯒꯥꯔꯤ ꯑꯃ ꯐꯥꯔꯒ ꯆꯠꯈ꯭ꯔꯣꯅꯦ ꯑꯕꯣꯛ ꯍꯣꯏ ꯑꯣꯏꯅ ꯂꯩꯕꯤꯍꯧꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯦꯡꯖꯔꯣꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁꯤꯁꯦ ꯑꯕꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯁꯤꯗ ꯊꯥꯗꯔꯕꯅꯤ ꯚꯔꯥꯗꯣ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯛꯑꯣ ꯊꯦꯡꯉꯤ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯅ ꯊꯥꯗꯔꯛꯂꯦꯅꯦ ꯑꯁꯨꯛ ꯂꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯊꯥꯡꯗꯣꯏꯕ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯚꯔꯥꯒ ꯄꯤꯔꯣꯏꯗ ꯗ꯭ꯔꯥꯏꯚꯔꯅ ꯚꯔꯥꯒ ꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯆꯥ ꯁꯥꯟꯅꯕ ꯈꯔ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯝꯃꯤ ꯅꯍꯥ ꯑꯃꯅ ꯑꯩꯈꯣꯏ ꯊꯦꯡꯉꯤꯅꯦ ꯏꯌꯥꯝꯕ ꯉꯥꯏꯈꯣꯅꯦꯍꯦ ꯅꯣꯏꯁꯨ ꯑꯍꯜꯁꯤꯡꯁꯤꯗꯒꯤ ꯚꯔꯥ ꯂꯧꯈꯤꯒꯦꯅꯦ ꯀꯩꯅꯣ ꯏꯌꯥꯝꯕ ꯉꯥꯏꯈꯣꯕꯣ ꯑꯕꯣꯛꯁꯤꯡꯁꯤꯅ ꯌꯥꯎꯔꯤ ꯈꯪꯃꯣꯅ ꯉꯁꯥꯏꯗꯤ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯅꯨꯄꯤꯒ ꯅꯌꯥ ꯈꯤꯒꯠꯇꯅ ꯋꯥꯔꯤ ꯇꯧꯗ ꯂꯩꯔꯒ ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯃꯁꯤꯅ ꯂꯥꯛꯑꯣꯍꯦ ꯌꯥꯃꯨꯛ ꯂꯥꯡꯅꯔꯛꯑꯅꯤ ꯃꯣꯏꯁꯤꯗꯤ ꯕꯦꯔꯥꯒꯤ ꯍꯅꯨꯕꯤ ꯉꯥꯛꯇꯅꯤꯅꯦ ꯚꯔꯥꯒ ꯑꯝꯇ ꯄꯤꯔꯝꯗꯦꯃꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯏꯁꯧ ꯂꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯔꯝꯃꯤ ꯃꯁꯤ ꯕꯖꯥꯔ ꯌꯧꯕꯒ ꯍꯣꯇꯦꯜ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯈꯤꯒꯠꯄ ꯌꯥꯕ ꯈꯤꯒꯠꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯋꯥꯏꯔꯝ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕꯅꯤꯅ ꯏꯁꯧ ꯂꯥꯡꯂꯝꯗꯦ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯒꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯗꯤ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯣꯏꯅ ꯀꯦꯊꯕꯤ ꯏꯃꯥ ꯂꯥ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯀꯦꯀꯣ ꯍꯣꯏ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯀꯥꯎꯅꯤꯀꯣ ꯐꯣꯟꯗꯣ ꯑꯩꯅ ꯋꯥꯆꯞꯀ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯋꯥꯆꯞꯇ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯀꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯍꯥꯏꯕ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯤꯅꯣ ꯍꯥ ꯀꯅꯥ ꯄꯤꯔꯛꯏꯕ ꯃꯤꯅ ꯄꯤꯔꯛꯄꯅꯦꯕ ꯃꯤꯗꯤ ꯀꯅꯥ ꯀꯔꯥꯏꯅꯣ ꯐꯣꯟꯗꯣ ꯌꯦꯡꯒꯦ ꯀꯔꯥꯏꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯊꯨꯒꯥꯏꯒꯅꯨꯀꯣ ꯃꯤ ꯐꯣꯟ ꯑꯇꯥꯡꯕꯅꯦ ꯍꯥꯏꯕ ꯁꯤꯗꯤ ꯑꯇꯥꯡꯕ ꯐꯣꯟꯅꯤꯅꯦ ꯁꯥꯝꯁꯨꯡꯅꯤꯅꯦ ꯀꯌꯥꯒ ꯄꯤꯕꯖꯥꯠꯅꯣ ꯁꯤꯕꯣ ꯌꯥꯝ ꯐꯖꯩꯅꯦ 19,000 ꯄꯤ ꯍꯥꯏꯌꯦ ꯏꯃꯥ ꯀꯦꯃꯦꯔꯥꯒꯗꯤ ꯈꯨꯠꯁꯦꯡ ꯑꯃꯅꯤ ꯏꯃꯥ ꯑꯗꯣ ꯐꯣꯟꯁꯤꯕꯨ ꯀꯅꯥ ꯂꯩꯔꯛꯏꯅꯣ ꯏꯃꯤ ꯑꯩꯅ ꯅꯣꯡꯃ ꯏꯃꯥꯗ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯍꯦ ꯀꯥꯔ ꯇꯣꯡꯕ ꯅꯨꯄꯥ ꯑꯃ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯂ ꯐꯥꯎꯕ ꯊꯧꯖꯤꯜꯂꯛꯑꯦꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯍꯜꯅꯦ ꯍꯥꯏꯕꯗꯨꯔꯣ ꯑꯍꯜꯅꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯐꯣꯟꯁꯦ ꯂꯩꯔꯒ ꯄꯤꯔꯝꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯣꯏꯕꯁꯨ ꯆꯠꯂꯨꯏ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯆꯥꯄꯣꯠꯇꯤ ꯀꯔꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯊꯣꯛꯈ꯭ꯔꯦꯗ ꯆꯥꯅꯤ ꯅꯪꯗꯤ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯔꯣ ꯏꯃꯥ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯦ ꯍꯥꯏꯌꯦ ꯀꯥꯔꯁꯨ 2 ꯂꯩ ꯍꯥꯏꯌꯦ ꯕꯨꯂꯦꯠꯁꯨ ꯂꯩ ꯍꯥꯏꯌꯦ ꯍꯣꯏꯗ ꯑꯍꯜ ꯑꯣꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯁꯤ ꯐꯣꯟꯗꯨꯗꯤ ꯏꯃꯥꯗ ꯄꯤꯔꯝꯃꯨ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯃꯦꯠꯂꯝꯒꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯅꯪꯒꯤ ꯐꯣꯟ ꯂꯩꯖꯩꯗꯨꯕꯨ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯀꯦꯃꯦꯔꯥ ꯌꯥꯎꯗꯦꯅꯦꯍꯦ ꯀꯗꯥꯏ ꯄꯤꯔꯣꯗꯤ ꯀꯣꯛ ꯄꯤꯔꯧꯗꯅ ꯅꯠꯇ꯭ꯔꯗꯤ ꯊꯨꯒꯥꯏꯁꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯀꯦꯊꯕꯤ ꯌꯥꯝꯅ ꯈꯠꯄꯤ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯐꯣꯟꯗ ꯐꯥꯎꯕ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯋꯥꯔꯛ ꯋꯥꯇꯦꯡꯂꯝꯃꯤ ꯑꯗꯨꯁꯨ ꯊꯥ ꯈꯔ ꯂꯩꯔꯒ ꯀꯦꯊꯕꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯅꯣꯡꯃꯗꯤ ꯀꯦꯊꯕꯤꯒꯤ ꯐꯣꯟ ꯂꯩꯕꯤꯕ ꯑꯍꯜ ꯅꯨꯄꯥꯗꯨꯒ ꯀꯦꯊꯕꯤꯒꯤ ꯎꯅꯔꯝꯃꯤ ꯀꯦꯊꯕꯤꯅ ꯀꯥꯏꯗꯅꯣ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯀꯣꯏꯕ ꯆꯠꯂꯤꯁꯤꯕꯣ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝꯗꯅꯤ
ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯁꯦ? ꯃꯃꯤꯡ ꯍꯥꯏꯔꯣ. ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯥꯈꯤꯒꯦ. ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤ ꯃꯐꯝꯅꯤ, ꯌꯥꯝꯅꯗꯤ ꯐꯖꯕ. ꯏꯁ, ꯑꯩꯕꯨ ꯑꯉꯥꯡꯅꯦꯅ ꯁꯥꯟꯅꯩꯔꯣ? ꯃꯃꯤꯡ ꯊꯣꯟꯗꯕ ꯃꯐꯝꯕꯨ ꯂꯩꯕꯩ ꯇꯥꯏꯞꯇ. ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ? ꯑꯗꯨꯝ ꯊꯧꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯀꯦꯊꯕꯤ, ꯑꯩꯅ ꯂꯩꯕꯤꯌꯨ ꯐꯣꯟꯗꯣ ꯃꯜꯂꯕꯣ? ꯑꯃꯃꯨꯛ ꯂꯩꯕꯤꯌꯨꯔꯣ? ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯐꯖꯕ ꯌꯥꯝ ꯊꯣꯛꯏ. ꯂꯩꯕꯤꯌꯨ. ꯑꯩꯒꯤꯁꯤꯅ ꯏꯃꯥꯗ ꯄꯥꯏꯍꯟꯈ꯭ꯔꯒꯦ. ꯑꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯏꯕꯥꯅꯤꯅ ꯆꯠꯂꯤꯁꯦ? ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯗ. ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯃꯝꯗꯧꯔꯦꯕ. ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯝꯂ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯍꯥꯏꯕ. ꯑꯁ, ꯇꯥꯟꯖꯥꯁꯤꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯐꯣꯟ ꯄꯪꯇꯧ ꯇꯧꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯗꯤ ꯁꯥꯏꯂꯦꯟ ꯊꯝꯕꯒ ꯀꯥꯎꯔ ꯃꯥꯜꯂꯦ. ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ? ꯏꯃꯥꯅꯦ. ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯉꯁꯤꯗꯤ. ꯍꯜꯂꯁꯤ ꯇꯥꯃꯣ. ꯅꯣꯏ ꯏꯃꯥ ꯑꯣꯏꯔꯗꯤ ꯑꯩ ꯊꯦꯝꯒꯤ ꯌꯥꯅꯤ. ꯑꯗꯣ ꯅꯪ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯑꯒ ꯌꯥꯝꯅ ꯃꯨꯛꯂꯝꯃꯤꯅꯦ. ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯒ ꯄꯤꯕ꯭ꯔꯣ? ꯄꯤꯗꯦꯍꯦ. ꯀꯩꯒꯤ ꯃꯉꯣꯟꯗ ꯄꯤꯗꯣꯏꯅꯣ? ꯃꯥꯒꯩꯒꯗꯤ ꯂꯣꯏ ꯍꯥꯏꯗꯣꯛꯈꯤꯗꯣꯔꯦ. ꯑꯁ, ꯑꯩꯗꯤ ꯈꯪꯗꯦꯍꯦ. ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯣ ꯀꯦꯊꯕꯤꯒ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯇꯥꯡꯗ ꯈꯠꯅꯔꯝꯃꯤ. ꯈꯠꯅꯅ ꯀꯦꯊꯕꯤ ꯑꯍꯜꯗꯨꯗ ꯆꯦꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯦꯊꯕꯤꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂ ꯃꯇꯨꯡꯗꯗꯤ ꯃꯃꯥꯗ ꯀꯞꯇꯨꯅ ꯑꯍꯜ ꯑꯗꯨ ꯂꯩꯕ ꯉꯝꯂꯣꯏ, ꯃꯥꯅ ꯐꯥꯕꯤꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯇꯅ ꯏꯖꯗꯕꯤ ꯇꯥꯟꯗꯨꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯀꯦꯊꯕꯤ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯆꯦꯜꯍꯟꯈꯤꯔꯝꯃꯤ. ꯂꯨꯍꯣꯡꯕꯁꯨ ꯈꯧꯌꯩ ꯇꯧꯗꯨꯅ ꯌꯥꯝ ꯊꯨꯅ ꯍꯣꯡꯂꯝꯃꯤ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯃꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯤꯜꯗꯨꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯈ꯭ꯔꯦ, ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ. ꯃꯄꯥꯒ ꯃꯕꯨꯡꯒꯁꯨ ꯐꯣꯟ ꯑꯃꯃꯝ ꯄꯥꯏꯍꯧꯗꯨꯅ ꯅꯨꯡꯉꯥꯏꯅꯔꯝꯃꯤ. ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ, ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯃꯁꯤꯒꯤ ꯃꯧ ꯀꯦꯊꯕꯤꯁꯦ ꯍꯦꯛ ꯂꯧꯔꯨꯗꯅ ꯃꯥꯡꯍꯦꯛ ꯃꯥꯡꯉꯤꯗꯀꯣ. ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ, ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ. ꯃꯄꯥꯅ, ꯅꯆꯥꯅꯨꯄꯥꯒ ꯃꯧꯒꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈꯤꯒꯦ? ꯑꯁ, ꯍꯣ ꯈꯪꯗꯦ. ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯃꯣꯏꯅꯤꯅꯦ ꯀꯦꯊꯔꯒ ꯆꯠꯈꯤꯕꯅꯤ. ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ. ꯃꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯀꯦꯊꯕꯤꯁꯤꯗ ꯄꯨꯡꯀꯦ ꯀꯦꯊꯈ꯭ꯔꯦꯃꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯃꯤ. ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ? ꯃꯐꯤ ꯃꯔꯣꯜꯁꯤꯅ ꯁꯤꯟꯈꯤꯕꯁꯤꯅ. ꯍꯣ, ꯑꯩꯁꯨ ꯈꯪꯖꯗꯦꯗ ꯃꯣꯏ ꯃꯄꯥ. ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯏꯅ ꯂꯛꯅꯕꯗ ꯑꯁ, ꯑꯩ ꯃꯄꯥꯟꯒ ꯊꯣꯛꯇꯧꯕ ꯌꯥꯝ ꯇꯜꯂ ꯄꯣꯠꯅꯤ. ꯃꯁꯝꯁꯤꯅ ꯃꯉꯛꯁꯝꯁꯤꯗ ꯇꯨꯕꯨꯠ ꯂꯥꯎꯅ ꯀꯛ ꯂꯩꯔꯒ, ꯃꯁꯝ ꯑꯃꯨꯕꯁꯤꯗ ꯀꯔꯤ ꯃꯆꯨꯅꯣ ꯁꯪꯖꯜ ꯂꯩꯔꯒ, ꯏꯆꯥꯅꯨꯄꯥꯒ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯃꯌꯥ ꯈꯤꯒꯠꯇꯅ ꯊꯧꯈꯤꯕꯗꯣ ꯎꯔꯒ ꯑꯩꯗꯤ, ꯃꯃꯥ, ꯋꯥ ꯑꯃ ꯈꯔ ꯇꯥꯅꯤꯡꯗ꯭ꯔꯦꯍꯦ. ꯑꯗꯨꯅꯅꯦ ꯅꯆꯥꯒ ꯅꯃꯧꯒꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯈꯔ ꯍꯥꯏꯌꯨꯀꯣ. ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ. ꯃꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯦꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯁꯦꯟꯅꯖꯔꯛꯄꯅꯤꯀꯣ. ꯁꯦꯟꯅꯃꯟꯕꯗꯨꯅ ꯄꯪꯃꯟꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ. ꯉꯥꯏꯈꯣꯍꯦ, ꯅꯆꯥꯅꯨꯄꯥ ꯍꯜꯂꯦ. ꯃꯧꯗꯤ ꯌꯧꯔꯛꯇꯦ. ꯀꯔꯥꯏꯗ ꯑꯃꯨꯛ ꯊꯅꯝꯃꯕꯖꯥꯠꯅꯣ? ꯏꯕꯨꯡꯉꯣ, ꯃꯧꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯁꯨꯛ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ. ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣꯌꯦ. ꯏꯃꯥ, ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯗ ꯃꯥꯜꯂꯦꯗ. ꯑꯩꯈꯣꯏ ꯀꯦꯊꯕꯤꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯃꯒ ꯃꯃꯥꯗꯨꯒ ꯃꯦꯁꯦꯁ ꯊꯥꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅꯒ ꯇꯧ ꯃꯥꯜꯂꯦ. ꯑꯗꯨꯒꯤ ꯀꯦꯊꯕꯤꯒꯤ ꯃꯃꯥꯒ ꯌꯥꯝꯅ ꯈꯠꯅꯍꯧꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯈꯠꯅꯍꯧꯏ ꯃꯃꯥꯝꯆꯥ. ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕ. ꯍꯥ, ꯑꯗꯨꯒꯤ ꯅꯪ ꯍꯜꯂꯛꯑꯕ? ꯃꯄꯥꯅ, ꯃꯣꯏꯒꯤ ꯃꯄꯥꯒ ꯃꯕꯨꯡꯒꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯣ? ꯂꯩꯍꯧꯗꯦ. ꯏꯅꯦꯝꯕꯣꯛꯇꯣ ꯄꯨꯔꯥ ꯂꯩꯁꯥꯕꯤꯒꯤ ꯃꯑꯣꯡꯅꯤ ꯂꯩꯍꯧꯔꯤꯁꯦ. ꯃꯃꯥꯏꯒꯗꯣ ꯉꯧꯁꯣꯛ ꯉꯧꯔꯒ, ꯃꯁꯝꯒꯗꯣ ꯈꯨꯇꯦꯟ ꯑꯃ, ꯗ꯭ꯔꯦꯁꯀꯗꯤ ꯂꯣꯏꯔꯦ ꯄꯥꯕ. ꯅꯪ ꯐꯥꯎꯕ ꯎꯕꯗ ꯉꯥꯎꯅꯤ. ꯍꯥ, ꯃꯃꯥ, ꯑꯩ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯎꯈꯤꯒꯦ. ꯅꯪ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ. ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯤ ꯌꯧꯔꯗꯤ ꯃꯆꯦ ꯑꯅꯤꯗꯨ ꯀꯧꯔꯒ ꯑꯣꯏꯅ ꯋꯥꯔ ꯁꯥꯟꯅꯍꯜꯂꯒꯦ. ꯄ꯭ꯔꯦꯝꯖꯤꯠꯅ, ꯀꯩꯗꯧꯔꯦ ꯃꯥ? ꯀꯣꯛ ꯈꯔ ꯆꯤꯛꯏ ꯃꯥ. ꯉꯥꯏꯍꯥꯛꯇ ꯍꯤꯞꯄꯨꯒꯦꯀꯣ. ꯍꯣꯏ ꯃꯥ. ꯑꯉꯛꯄ ꯏꯅꯦꯝꯕꯣꯛꯅꯤꯅꯦ. ꯃꯆꯥꯅꯨꯄꯤꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯒ ꯑꯃꯨꯛ ꯈꯪꯅꯔꯝꯃꯦ ꯍꯥꯏꯁꯤꯕꯣ. ꯁꯣꯝꯗꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥ ꯃꯁꯤꯗꯨ ꯀꯦꯊꯕꯤꯅ ꯆꯦꯜꯂꯨꯕ ꯑꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒ
wari sanaduna khangnarakpadagi Kethabiga khatnabada loirammi. Numit kharani haukhre Kethabisu Premjina thabak chakiba kanda hana khangnarama nupa nahasinga wari sanaba hauraklammi. Mamasu bazargi hotelda nupa aribuduga sasari. Amuna aigi nupidu halaklamjina nauton solakjiba ngasidi ontoni kaikhreda nasu yamnai kanano phone tawrishina isa nupagi number natrane manine hello ibungo nang nupa amana somdagi som nautongi baba oibirabra manine somna kanano isa nupagi phone tahurira hoi adamai khalasu kaide babu ado babu ai address amta thazarake sida kitang thuna nakpiyuba hoi hoi phone do tangbani ne ai amukta lawsilawrki natrabadi soidana mi yoikrani nupa amana yamba mapalani nupa amana mu hojiki nupa do phuranugo amuk shikini sibabudi yarabani adubu maram chase hongdoknanaba tanjabani bibigisi matungda amuka tawrabadi amadu doina direct sinakrasi kayore nangnamu hoji laisina amadu namu masigi nupa asigi imungsi kaya jugo chadabi imung maleda madusu bazarda hotel pambi leisabi sabi afawbi oiramale mapaduna suningdabdu maming chale hai ngasayuksu mapado fasana phuki aini masana pi Kethabina ama leimale aduna nupa amanam Kethabi ki mingsi ai hana takragum tawida nupa daga phone lehenbi dress lehenbi seluraga masana yade gaina nupa dagi selak thokpudu mankreda mani yamba yamba se yamuna khanglamli basibu yamba su Kethabi ga hey mileyu he ngshina bro sum khangbai wani amuna moina tharakliba address sidi sida oidoini ne adagi club ama leise oidoirane karigino mi shu yamna lei phone khunbagi bu asuk yamna mi pungadrane maira pai bisu yawi tawbai budi phone do tangmani nupa amana nauton gi mapa oibirabra mani ne mapani ne adudi somna jambiro babu karigino aina kalaksi asukana ninglei basina sidi phone khunbagi ko mai kijeda aingonda ngasayuk tawbadu mainaga tawramdau mankreda ngasaygi tudi aina sumida aidi isam samna aigi phone se mayek sengbra haidana maukhra pukri leibududa iruzabadu maduda tumina video namlubu khaktani adubu ngasidagidi aigi phone se mayek sengbra haibadu amuk hana yenglaroi yamna nai moi ngasaygi do babung masigi misi masakangbro kanano khangdi buibungo sa munong to yembiuda masiyeng manine ai khangdene nautona baba ai ne nasanu pa nautoni ai bu ongda kabiyo papa ha nangbu ai isanu pa nautoni haiba hey ngaiko karino nangdi kudugi singthurakpa mi malaga leramli basina kudagi singthurakpa nati kuda leibaga chamhana ini papa adu boba nangbu kaidorubagi no haiwani moi miyam sina asuk thina phubiri basibo kaisu tawbu nate ba papa khongda sathok chasin tawbudu wai haidana moi gi sigi khul sigi yum amadagi gari masa ma solo mangak to leikhairaga suming thoklubu khaktani mau amana adu loirabro nangna harido loidri tema khuto yobirakono nupa amana khut yobirakono kaina masi nautona ayoi ma ai sire ai sire nupi singduna police da pikisi nupi mana police da pidu already kharak phokisi amuna ai shi khangda busaraga dam leramgodabani ibungo nangbu sumaina tawi haidi ai karopagi muhutta namadu oina ko buya droibungo nama oiradi nupa singse irai laina pangthan khradabani hoi nupi singsibudi khangdeko hanubi mana gari huramba tunatana hotel da mora saba saraga aise hanubi ni khanglaroina aigi sen haba paksidagi selak thoklamlibani amuna
ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯒꯥꯔꯤꯗꯣ ꯊꯥꯎ ꯌꯥꯎꯔꯝꯗꯕꯗꯨꯗ ꯊꯥꯎ ꯍꯧꯒꯦꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯕꯣꯛꯀꯤ ꯄꯛꯁꯤꯗꯣ ꯍꯨꯝꯂꯨꯕ ꯈꯛꯇꯅꯤ ꯄꯥꯕ. 이붕어, ꯅꯪꯕꯨ ꯃꯤꯔꯣ ꯒꯙꯥꯔꯣ? ꯒꯥꯔꯤꯗꯣ ꯈꯨꯜꯁꯤꯗꯒꯤ ꯍꯨꯔꯥꯜꯂꯕꯗꯤ ꯁꯤꯒꯤ ꯈꯨꯜꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯕꯣꯔꯥꯗ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯍꯥ ꯅꯪꯒꯤ ꯕꯣꯔꯥ ꯆꯥꯐꯝꯁꯤꯕꯣ? ꯍꯩ ꯕꯨꯗꯨ ꯅꯪꯕꯣ! ꯑꯌꯣ ꯄꯥꯕ ꯅꯥꯏꯌꯦ ꯑꯩ ꯃꯤꯁꯤꯡꯅ ꯍꯩ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯉꯛꯁꯦ ꯃꯦꯠꯈ꯭ꯔꯦꯅꯦ. ꯑꯃꯨꯛꯇ ꯆꯤꯡꯊꯣꯛꯎꯅꯦ. ꯃꯁꯤ ꯁꯤꯗ ꯁꯤꯔꯕꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦꯅꯦ. ꯅꯨꯄꯤ ꯑꯃꯅ ꯄꯨꯂꯤꯁ ꯂꯥꯛꯏꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯃꯨꯅ ꯄꯨꯂꯤꯁ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯉꯁꯥꯏꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ. ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ. ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯧꯕꯅ ꯐꯔꯅꯤ. ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯅꯥꯗꯅꯣ ꯃꯥꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯤꯁꯦ? ꯏꯕꯨꯡꯉꯣ ꯐꯣꯟꯗ ꯂꯧꯁꯤꯜꯂꯣ. ꯅꯨꯄꯥ ꯑꯃꯅ ꯄꯥꯕꯨꯡ ꯐꯣꯟꯗꯨ ꯁꯤꯗ ꯄꯤꯔꯛꯑꯣ. 이붕어, ꯐꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯁꯨ ꯃꯦꯁꯦꯖ ꯑꯃꯇ. ꯅꯨꯄꯥ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯄꯥꯛ ꯂꯣꯏ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ. ꯃꯃꯥ ꯃꯁꯤꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ. ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ. ꯑꯃꯨꯒ ꯃꯆꯥꯅꯨꯄꯥꯒꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤ ꯍꯜꯂꯛꯇ꯭ꯔꯦ, ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ. ꯁꯣꯝꯗꯅ ꯍꯥꯟꯅꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯐꯪꯍꯧꯗ ꯃꯃꯥꯁꯨ ꯐꯪꯍꯧꯗ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗ ꯑꯩꯅ ꯊꯥꯗꯈ꯭ꯔꯤꯕ ꯁꯦꯜꯗꯣ ꯐꯅ ꯌꯥꯝꯕꯅꯤꯍꯦ. ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗ ꯑꯩꯅ ꯊꯥꯗꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯊꯤꯕꯤꯗꯣ ꯐꯖꯅꯕ ꯑꯥꯗ ꯄꯨꯔꯒ ꯁꯦꯝꯂꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯐꯅꯗꯤ ꯐꯖꯔꯝꯒꯅꯤ. ꯍꯧꯖꯤꯛ 이뚜ꯁꯨ ꯀꯥꯏꯅ ꯏꯆꯥꯈꯩꯅꯁꯨ ꯅꯨꯡꯁꯤꯕꯤꯗ ꯀꯦꯊꯕꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯐꯪꯍꯧꯗ. ꯑꯣ ꯃꯥꯂꯦꯝꯁꯤꯗ ꯑꯩꯕꯨ ꯄꯪꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯂꯩꯔꯝꯂꯔꯣꯏꯀꯣ. ꯃꯃꯥꯟꯅꯕꯅ ꯀꯥꯟꯅꯗꯦ ꯃꯔꯨꯞ, ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ, ꯁꯥ ꯆꯥꯔꯨꯁꯤ, ꯌꯨ ꯊꯧꯁꯤ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅ ꯐꯅꯤꯕꯣ. ꯑꯩꯅ ꯀꯦꯊꯕꯤꯅ ꯂꯥꯛꯆꯈꯤꯕꯒꯤ ꯃꯃꯥꯗꯨ ꯂꯧꯔꯒ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯨꯕꯗꯣ ꯃꯃꯥ ꯃꯆꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯅꯩꯁꯤꯜꯂꯝꯃꯤꯅꯦ ꯃꯔꯨꯞ. ꯃꯔꯨꯞꯅ ꯃꯃꯥ ꯃꯆꯥꯅ ꯊꯥꯗꯈꯤꯕ ꯁꯦꯜꯗꯨꯅ ꯚꯣꯠ ꯂꯦꯞꯂꯝꯂꯕꯗꯤ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯁꯨ ꯄ꯭ꯔꯙꯥꯟ ꯃꯆꯥ ꯑꯃꯗꯤ ꯀꯥꯔꯝꯅꯤ. ꯑꯗꯨ ꯂꯥꯛꯑꯣꯅꯦ ꯃꯔꯨꯞ, ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯕꯦꯟꯗꯔꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦ. ꯅꯣꯏꯅꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯗꯕ, ꯆꯥꯕꯤ ꯊꯛꯄꯤꯗꯨ ꯅꯠꯇꯅ. ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯅꯣꯏꯅ ꯊꯛꯅꯤꯡꯕ ꯆꯥꯅꯤꯡꯕꯁꯤꯡꯗꯣ ꯑꯩ ꯇꯧꯔꯒꯦ. ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯃꯥꯜꯂꯦꯗꯅ. ꯅꯨꯄꯤꯅ ꯃꯇꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅꯗꯤ ꯃꯇꯥꯎꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ. ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯃꯇꯥꯎꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯁꯦ ꯅꯪ ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯄꯦꯟꯅ ꯊꯛꯎꯔꯁꯤ. ꯍꯥ ꯑꯇꯩꯗꯨꯅ ꯅꯪꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ, ꯐꯥꯒꯤꯗꯒꯤ ꯊꯛꯄ ꯑꯃꯨꯛ ꯐꯪꯉꯣꯏ. ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯖꯤꯠꯇꯨ ꯈꯔ ꯁꯨꯝ ꯁꯤꯡꯂꯛꯄꯗꯒꯤ ꯀꯦꯊꯕꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯁꯨꯝ ꯈꯪꯂꯛꯂꯝꯃꯤ. ꯑꯗꯨꯅ ꯇꯣꯏꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ. ꯑꯩꯒꯤ ꯐꯣꯟꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯒꯦ? ꯑꯁ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯗꯥ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯄꯥꯔꯒ ꯂꯩꯔꯝꯗꯅꯕ. ꯍꯣꯏ ꯃꯥ ꯈꯪꯉꯤꯍꯦ ꯀꯩꯅꯣ, ꯁꯤꯗ ꯁꯨꯛꯇꯣꯛꯂꯒ ꯂꯦꯞꯄ ꯂꯩꯔꯝꯃꯤꯁꯤꯕꯣ. ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒꯦ ꯀꯥꯏꯅ? ꯌꯥꯝ ꯊꯨꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ. ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣꯀꯣ. ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯩ ꯚꯥꯞ ꯇꯥꯔꯦ. ꯅꯣꯏꯒꯤ ꯅꯆꯦ ꯍꯩꯄꯥ ꯁꯥꯕꯤ ꯑꯅꯤꯗꯨꯅ ꯍꯟꯗꯛꯁꯨ ꯁꯣꯏꯗꯅ ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯃꯅꯤꯅꯦ. ꯃꯣꯏ ꯑꯅꯤꯅꯕꯨ ꯌꯨꯝꯁꯤ ꯂꯥꯛꯑꯝꯃꯕ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ. ꯑꯗꯨꯗ ꯅꯪ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯁꯤꯟꯕꯔꯣ? ꯄꯥꯏꯁꯤꯜꯂꯗꯤ ꯑꯃꯨꯛꯇ ꯄꯤꯔꯛꯎꯕ. ꯁꯦ ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯂꯩꯔꯦ. ꯑꯌꯣ ꯑꯁ ꯅꯥꯏꯌꯦ. ꯑꯁ ꯌꯥꯝ ꯄꯛꯇꯤꯌꯦ ꯇꯥꯁꯦ. ꯑꯩ ꯅꯥꯏ ꯍꯥꯏꯔꯒ ꯁꯨꯝ ꯐꯨꯔꯛꯏꯁꯤꯕꯨ ꯀꯩꯅꯣ? ꯃꯈꯣꯏ ꯀꯥꯜꯂꯛꯏꯅꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯃꯥꯅ ꯃꯣꯏ ꯃꯄꯥ ꯅꯃꯧ ꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥꯒꯁꯦ ꯈꯠꯅꯕ ꯃꯥꯜꯂꯤꯅꯦꯍꯦ. ꯍꯟꯗꯛꯇꯤ ꯈꯨꯠ ꯌꯥꯎꯅꯕꯁꯨ ꯃꯥꯜꯂꯤ. ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯥ ꯊꯣꯛꯑꯦꯗꯅ. ꯃꯃꯥ, ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯉꯥꯏꯔꯤꯕ ꯂꯤꯆꯩꯗꯣ ꯅꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ. ꯑꯁ ꯃꯣꯏ ꯃꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ. ꯄꯤꯔꯨꯆꯣꯅꯦ ꯃꯃꯥ, ꯑꯗꯨꯒ
ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯨ ꯈꯥꯝꯗꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯊꯨꯅ ꯀꯥꯏꯅꯔꯗꯤ ꯐꯗꯧꯅꯤ ꯃꯤ ꯇꯥꯅꯤ ꯀꯔꯤꯅꯣ ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯈꯤꯒꯦ ꯑꯁꯤ ꯑꯅꯥꯒ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛ ꯗꯁꯥ ꯇꯥꯅꯅꯤ ꯍꯦꯛ ꯈꯥꯝꯗꯣꯛꯄꯗ ꯃꯃꯥ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪꯉꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯎ ꯊꯣꯡꯒꯥꯜ ꯊꯣꯛꯂꯒ ꯀ꯭ꯋꯥ ꯃꯇꯝ ꯑꯍꯥꯎꯕ ꯑꯃꯨꯛ ꯆꯥꯔꯨꯁꯤ ꯂꯥꯎꯅꯤ ꯃꯃꯥ ꯀ꯭ꯋꯥ ꯆꯥꯔꯒ ꯍꯜꯂꯛꯄꯗ ꯅꯆꯥꯅꯨꯄꯥ ꯑꯣꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯗꯤ ꯅꯨꯄꯤꯅ ꯐꯨꯔꯒ ꯁꯤꯗꯣꯏ ꯑꯣꯏꯔꯗꯤ ꯁꯤꯖꯔꯁꯅꯨ ꯃꯥꯁꯨ ꯀꯦꯊꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯌꯣ ꯏꯃꯥ ꯑꯁ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯅ ꯌꯥ ꯇꯧꯔꯤꯕꯤ ꯑꯌꯣ ꯏꯃꯥ ꯑꯁ ꯀꯦꯊꯕꯤꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯝꯇꯅ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯂꯝꯗꯦ ꯀꯦꯊꯕꯤꯁꯨ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯍꯔꯥꯎꯔꯦ ꯀꯦꯊꯕꯤꯁꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯥꯎꯇꯣꯟꯅ ꯀꯦꯊꯕꯤ ꯆꯥꯛ ꯈꯔ ꯉꯜꯂꯨꯍꯦ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯃꯄꯥ ꯑꯃꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯤꯕꯗꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯏꯒꯤ ꯕꯣꯔꯣꯗ ꯑꯃꯨꯛꯇ ꯍꯥꯏꯅꯔꯒ ꯌꯦꯡꯉꯨꯗꯅ ꯏꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦꯅꯦ ꯍꯥꯟꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯄꯪꯂꯩ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯗ꯭ꯔꯤꯅꯦ ꯑꯩꯅ ꯍꯥꯏꯅꯔꯕꯅꯤ ꯌꯥꯎꯕ ꯌꯥꯅꯤꯅ ꯍꯥꯏꯔꯗꯨꯕꯣ ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯂꯥꯛꯑꯒꯦꯍꯦ ꯍꯩ ꯀꯦꯊꯕꯤ ꯆꯥꯛ ꯉꯜꯂꯨ ꯅꯄꯥꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯜꯂꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯕꯥꯕꯥ ꯑꯩ ꯏꯁꯥ ꯉꯝꯗꯤꯌꯦ ꯀꯣꯛꯁꯤ ꯄꯥꯕꯅ ꯑꯗꯨꯝ ꯊꯣꯡꯉꯣ ꯑꯗꯣ ꯄꯥꯕ ꯏꯟꯁꯥꯡꯗꯤ ꯈꯔ ꯍꯥꯎꯍꯜꯂꯨꯀꯣ ꯑꯃꯨꯅ ꯃꯃꯥ ꯃꯥꯟꯈ꯭ꯔꯦꯗ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯨ ꯍꯥꯏꯔꯤꯁꯤꯕꯣ ꯅꯥꯎꯇꯣꯟꯅ ꯀꯔꯤꯒꯤ ꯅꯁꯥ ꯉꯝꯗꯕꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯒ ꯏꯁꯥ ꯉꯝꯗꯦ ꯀꯥꯏꯅ ꯍꯩ ꯌꯥꯝ ꯊꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯎ ꯅꯠꯇ꯭ꯔꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯐꯣꯟꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯅꯤꯒ ꯄꯥꯏꯁꯤꯟꯗꯅ ꯑꯃꯨꯅ ꯅꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯃꯥꯅ ꯅꯃꯥ ꯑꯣꯏꯈ꯭ꯔꯁꯨ ꯅꯪꯗꯤ ꯉꯜꯂꯤꯉꯩꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯌꯥꯝꯅ ꯅꯥꯕꯅꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯕꯥꯕꯥ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯥ ꯅꯥꯎꯇꯣꯟꯅ ꯃꯁꯤ ꯃꯆꯤꯟꯁꯤ ꯊꯥꯖꯤꯟꯕꯨ ꯑꯃꯨꯅ ꯍꯩ ꯌꯥꯔꯦ ꯆꯥꯛꯇꯣ ꯏꯄꯥ ꯊꯣꯡꯗꯨꯔꯒꯦ ꯀꯔꯤ ꯏꯟꯁꯥꯡꯗꯤ ꯂꯩꯍꯧꯏ ꯏꯕꯨꯡꯉꯣ ꯕꯥꯕꯥ ꯍꯋꯥꯏ ꯂꯩꯕꯅꯤ ꯍꯋꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯣ ꯍꯣꯏ 이베마 하고로 뚱게수 나시나야도 생독라가 묵tum 나신도 남티람마니 호렌 바보이 ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯁꯦꯡꯂꯒꯦ ꯑꯩ ꯄꯨꯛ ꯌꯥꯝ ꯅꯥꯏꯕ ꯑꯣ ꯀꯣꯛꯇꯒꯤ ꯄꯨꯛ ꯑꯃꯨꯛ ꯆꯤꯛꯂꯛꯑꯕꯀꯣ 이베마 ꯌꯥꯝ ꯅꯥꯕꯅꯤꯀꯣ ꯅꯄꯥꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯖꯍꯧꯀꯣ ꯅꯃꯥꯗꯧꯅ ꯇꯧꯗꯅꯕ ꯀꯣ ꯌꯥꯔꯦ ꯄꯥꯄꯥ ꯈꯤꯇꯪ ꯇꯧꯕꯒ 이마도 이무시 ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯃꯟꯗꯅ ꯆꯠꯈ꯭ꯔꯤꯅꯤ ꯄꯥꯕꯒ ꯇꯝꯃꯨꯒꯅ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ 이ꯃꯨꯡ ꯄꯨꯔꯝꯃꯗꯤ 이마도 ꯀꯩꯁꯨ ꯆꯠꯂꯝꯃꯣꯏ ꯑꯃꯨꯅ ꯅꯃꯥꯗꯣ ꯌꯨꯝꯁꯤ ꯄꯨꯕꯗ ꯋꯥꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯗꯤ 이ꯃꯨꯡ ꯄꯨꯕꯁꯨ ꯅꯠꯇꯦ ꯆꯥꯕꯒ ꯀꯦꯕ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯗ꯭ꯔꯣꯅꯦꯍꯦ ꯍꯥ ꯃꯁꯤ ꯁꯦꯟꯗꯟ ꯁꯦꯒꯥꯏꯕꯁꯤꯅ ꯃꯃꯥꯏꯁꯦ ꯀꯟꯒꯦ ꯃꯁꯦ ꯕꯥꯕꯥ ꯁꯨꯝ ꯍꯥꯏꯕꯅꯦ 이마 ꯀꯥꯏꯅꯕꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯀꯣꯛ ꯆꯥꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯄꯥꯒ ꯃꯕꯨꯡꯒꯅ ꯆꯥꯛ ꯆꯥꯗꯨꯅ ꯊꯕꯛ ꯆꯠꯈꯤꯕꯒ ꯀꯦꯊꯕꯤ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯐꯣꯟꯗ ꯂꯥꯏ ꯁꯥꯕ ꯍꯧꯔꯦ ꯈꯔ ꯂꯩꯔꯒꯗꯤ ꯊꯣꯡꯒꯥꯜꯗ ꯐꯥꯎꯕ ꯅꯨꯄꯥ ꯎꯅꯕ ꯍꯧꯔꯦ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯈꯨꯜꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯄꯥꯒ ꯃꯕꯨꯡꯒꯗ ꯄꯥꯎ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯗ ꯅꯥꯎꯇꯣꯟꯅ ꯃꯆꯟꯅꯨꯄꯤ ꯀꯦꯊꯕꯤꯕꯨ ꯐꯨꯔꯝꯃꯤ ꯀꯦꯊꯕꯤ ꯃꯕꯨꯡꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯝ ꯊꯤꯅ ꯐꯨꯏ ꯑꯩ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯕ ꯑꯩ ꯂꯧꯕ ꯀꯩꯅꯣ ꯐꯣꯟ ꯀꯛꯈ꯭ꯔꯤꯁꯤꯅ ꯏꯌꯥ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯈ꯭ꯔꯦ ꯈꯪꯅꯤꯗꯅ ꯅꯪ ꯃꯥ ꯈꯛꯇꯒꯤ ꯇꯥꯏꯞꯇ ꯅꯥꯎꯕꯗ ꯀꯣꯜ ꯇꯧꯒꯦ ꯍꯜꯂꯣ ꯀꯦꯊꯕꯤ ꯍꯜꯂꯣ ꯅꯥꯎꯕ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯕ ꯑꯩ ꯂꯧꯕ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯄꯣꯊꯥꯕ ꯑꯣꯏꯖꯔꯒꯦ ꯅꯨꯄꯥꯗꯨꯅ ꯅꯥꯎꯕꯗꯤ ꯀꯅꯥꯅꯣ ꯀꯦꯊꯕꯤ ꯀꯩꯅꯣ ꯅꯪ ꯅꯥꯎꯕ ꯅꯠꯇꯕ꯭ꯔꯣ ꯑꯩꯃ ꯁꯤꯗꯤ ꯑꯣꯟꯅꯔꯦꯗꯅ ꯁꯤꯗꯤ ꯗꯥ ꯅꯥꯎꯆꯥꯅꯤ ꯅꯥꯎꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ
ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯒꯤ ꯇꯧꯕꯗꯣ ꯃꯥꯟꯕ꯭ꯔꯥ ꯅꯥꯎꯆꯥ? ꯑꯦ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯑꯁ ꯁꯤꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ. ꯅꯥꯎꯕꯒꯤ ꯅꯝꯕꯔꯗꯨꯕꯨ ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯑꯃꯨꯛ ꯇꯧꯁꯤꯟꯒꯦ. ꯍꯜꯂꯣ ꯀꯦꯊꯕꯤ, ꯀꯩꯒꯤꯅꯣ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯤꯗꯤ? ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯔꯝꯃꯤꯅꯤ. ꯀꯩ ꯋꯥꯅꯣ ꯗꯥ ꯅꯥꯎꯕ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯤ ꯍꯪꯂꯛꯀꯅꯨꯀꯣ. ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯣꯏ ꯏꯃꯥꯔꯣ ꯃꯁꯤ ꯍꯥꯏꯔꯤꯁꯦ? ꯑꯗꯨꯒ ꯅꯪꯁꯨ ꯆꯦꯜꯂꯨꯔꯒ ꯊꯥꯗꯣꯛꯅꯕꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯔꯒꯦꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯅ ꯈꯪꯂꯕ ꯃꯥꯜꯂꯦ. ꯑꯩ ꯃꯇꯦꯛ ꯑꯃ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯉꯨꯔꯦ. ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯑꯣꯛꯇꯦ. ꯑꯗꯨꯅ 이반이 ꯇꯣꯏꯅ ꯈꯠꯅꯕ. ꯑꯗꯨꯒ 이쿠ꯕꯣꯛꯀꯤ ꯃꯤꯠꯌꯦꯡ ꯅꯌꯦꯡ ꯆꯨꯝꯗꯕꯒ. ꯑꯗꯨꯒ 이남 ꯍꯜꯂꯣ ꯍꯜꯂꯣ ꯗꯥꯅꯥꯎꯕ, ꯍꯜꯂꯣ. ꯑꯁ ꯐꯣꯟ ꯀꯛꯈ꯭ꯔꯦ. ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯐꯣꯟ ꯄꯪꯀꯛꯇ ꯀꯛꯂꯤꯁꯤꯕꯣ? ꯀꯔꯤꯒꯤꯅꯣꯕ? ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯅ ꯍꯥꯏꯔꯤꯁꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯗꯤꯗ ꯀꯣꯜ ꯇꯧꯒꯦ. ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯑꯗꯨ ꯐꯥꯎꯕ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯅ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯅ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ. ꯄꯥꯏꯔꯛꯏ. ꯍꯜꯂꯣ ꯙꯥꯃꯅꯤ, ꯀꯦꯊꯕꯤꯅꯤ. ꯇꯥꯏ ꯇꯥꯏ ꯍꯥꯏꯔꯛꯑꯣ. ꯙꯥꯃꯅꯤ, ꯑꯩ ꯂꯧꯕ ꯂꯥꯛꯑꯣ. ꯑꯩ ꯙꯥꯃꯅꯤꯒꯤ ꯃꯅꯥꯛꯇ ꯉꯁꯤꯗꯒꯤ ꯂꯩꯔꯒꯦ. ꯅꯪ ꯑꯇꯩꯗ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯔꯦ. ꯀꯅꯥꯝꯇ ꯀꯩꯅꯣ ꯙꯥꯃꯅꯤ? ꯑꯇꯩ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯑꯗꯨꯗꯨꯅꯤ. ꯅꯪꯅ ꯍꯥꯏꯔꯦ ꯀꯅꯥꯝꯇ ꯌꯥꯔꯛꯇꯦꯅ ꯍꯥꯏꯒꯦ ꯇꯧꯔꯤꯅ ꯀꯩꯅꯣ? ꯀꯅꯥꯅꯣ? ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯣꯛ ꯍꯣꯏ, ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯗꯔꯅ ꯈꯜꯂꯨꯔꯦ. ꯑꯗꯣ ꯄ꯭ꯔꯦꯝꯖꯤꯠꯀ ꯑꯩꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯔꯣꯏꯗ. ꯃꯥꯒ ꯑꯩꯒꯗꯤ ꯃꯕꯣꯛꯁꯤꯃꯒꯤ ꯂꯣꯏꯅꯔꯦ. ꯑꯗꯨꯅꯕꯨ ꯑꯩꯅ ꯙꯥꯃꯅꯤꯕꯨ ꯅꯨꯡꯁꯤꯔꯤꯅꯤ ꯀꯩꯅꯣ. ꯑꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯙꯥꯃꯅꯤ. ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯕ ꯉꯝꯃꯣꯏ. ꯅꯃꯥꯁꯨ ꯖꯨꯒꯣꯠ ꯆꯥꯗꯦ, ꯅꯪꯁꯨ ꯖꯨꯒꯣꯠ ꯆꯥꯗꯦꯅꯦ. ꯑꯦ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯇꯝ ꯂꯦꯟꯕꯅꯤ. ꯑꯗꯨꯒ ꯏꯕꯥꯅꯤ ꯎꯅꯔꯤ ꯃꯌꯥꯝꯗꯨꯗꯤ. ꯙꯥꯃꯅꯤꯁꯤꯁꯨ ꯐꯣꯟ ꯑꯃꯨꯛ ꯀꯛꯈ꯭ꯔꯦꯅꯦ. ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ. ꯑꯁ ꯋꯥꯐꯝ ꯑꯃꯨꯛ ꯊꯝꯖꯤꯟꯈ꯭ꯔꯦꯕ. ꯅꯣꯏ ꯃꯌꯥꯝꯅ ꯑꯩ ꯂꯧꯕꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯑꯃꯨꯛ ꯏꯋꯥ ꯅꯥꯏꯗꯣꯏꯅꯣ? ꯅꯣꯏ ꯃꯌꯥꯝꯅ ꯂꯧꯕꯤꯅꯤꯅ ꯑꯩꯗꯤ ꯙꯥ ꯄ꯭ꯔꯦꯝꯖꯤꯠꯅꯁꯨ ꯃꯥ ꯂꯣꯏꯁꯤꯟꯅꯁꯦꯅ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯃꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯝꯂꯕꯀꯣ. ꯀꯅꯥꯅꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? नुपा होरमदि फनीदा हेलो सिदी बैलेंस लोइबगी कंपनी ओइरमी केथाबी हौजिकती मागी नुपा प्रेमजित कसु वालोसिनारे खर लेरगा प्रेमजितती अफबो नुपी मा फंगदुना नुंगाइना लेख्री केथाबीदी मकुक मरु इफाफा मफी मरोल इमोट मोटखे लेरी ममा मासिदी मवा मपावगा ताखिद्रे मीना सुम हाइनबदा टाटा ड्राइवर अमदमुक सेंख्रे चिंगदा होटल तौदुना लेख्रे अदुअदा पंगाइदा हाइनरमी अमुदा हौजिकती मसी वखल लेत्रे अदुना मचानुपागा सेल कना तांदुना लेरी अदुना कुलेकाइनसु मपा मसाबु नुसिबा खरा खरा हौरक्ली केथाबीना फोन बैलेंस आउदबसे तोना नुगाइ खिजेदा बाबा आई फोन बैलेंस हापियो हे इपा से लेते काइना नुंतीगी थबक सुबु चलिदुबो नपाना तालिब सेलसिदी नंगी रंग तौबु यानबा तानबा से नतेने नबुंगी लुहोंबगी तानबिबा सेनी अदुना एंगोना सेन हाइरकनो बाबा यामद्रसु अमदि हापियुदा वा मखा तारकनो चाक थोंनी इसिंग होनी इमुंग वरम लोसिनीदि खंगदबा नोंगामदै नुमिता फावा फोन मेतना नंगसु नमादो कदाइ लei हाइगेन थीरगा मतुंग इलग सकरो यंगनिंग्रे सकतो नंग लेबदगी नबुंगसे नुपी थीबा खंगलोइदौरे इस ऐना मागी नुपी थीबा खंगलोइदौरी काइना माना नुपीदी कोइदि कोइजद्रगा आइदु नुपा ओइरमदि नहानने नुपी तमादम थीरनी कइनु बाबा फालंगै दुबो इमुंग थुनु चंग्रो चलो नंग उबदा थबुक चतपसे दावगा यतौ माने नाउतोना बाबा चाक लोइरे होय होय चारगा थबुक चलसी नपागी साइकल सिसु नुसी यौरमरoi होरे चाक तो लगोइना हालगे केथबी चाक चासलाओ अइना नंगी कोल अमा लेबिरनी अदुगा फी सानब तौसी नंगी नुपी थीरकांदा ओइना सालो फीदो अमुना मसिगी नुपीसे चाका पिजरुदो मसकसे
ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩꯗꯤ ꯀꯦꯊꯕꯤꯅ ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯁꯨꯛꯆꯥ ꯆꯥꯕꯤꯔꯣꯏ ꯃꯁꯤ ꯅꯥꯎꯇꯣꯟꯅ ꯑꯁ ꯕꯥꯕꯥ ꯂꯥꯎꯁꯦ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯒꯤ ꯐꯣꯟ ꯕꯦꯂꯦꯟꯁꯁꯦ ꯀꯅꯥꯗ ꯍꯥꯞꯍꯟꯒꯅꯤ ꯑꯩꯕꯨ ꯄꯥꯕꯒ ꯇꯝꯃꯒ ꯊꯕꯛ ꯆꯠꯈꯤꯕꯒ ꯂꯩꯀꯥꯏꯗ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯎꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯅꯥꯎꯇꯣꯟꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ ꯄꯥꯕꯒ ꯑꯩꯒꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯎꯒ ꯖꯥꯠ ꯖꯥꯠ ꯍꯦꯛ ꯇꯥꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ ꯑꯃꯨꯅ ꯃꯈꯣꯡꯅ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯂꯒ ꯊꯝꯃꯝꯕꯅ ꯐꯔꯅꯤꯗ ꯅꯥꯎꯇꯣꯟꯅ ꯆꯥꯛ ꯆꯥꯔꯒ ꯀꯣꯜꯂꯤꯛꯇꯣ ꯂꯣꯏꯅ ꯐꯦꯡꯗꯣꯛꯑꯝꯃꯣ 이문 거름 눈 로실라가 사난 타는 거다 보니 너쩌리 아두디 폰 밸런스 까비로 호이 까보게 누미 크라니 하우크리 마시가 누파 아마가 누비 매얌나 파라가 와락바다기 모바일다 마이렌 잣보기 비디오 강다 ngaikri 비디오두다 누비 매얌두나 마시가 누파두가 마루kok보기수 야우리 비디오두 케타비수 옌람미 이마 낭디 로리다나 시어디 ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯕꯅ ꯐꯔꯅꯤ ꯇꯥꯃꯣ ꯑꯩꯒꯤ ꯀꯣꯜ ꯂꯩꯕꯤꯅꯤꯗꯥꯏꯅꯦ ꯂꯩꯕꯤꯔꯣ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯐꯤ ꯁꯥꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯥꯃꯣꯅ ꯁꯤꯝ ꯑꯃ ꯂꯩꯔꯒ ꯍꯥꯞꯂꯒ ꯄꯥꯏꯖꯔꯣ ꯑꯁꯦꯡꯕꯔꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯣꯟꯗꯣ ꯉꯁꯤꯃꯨꯛ ꯄꯨꯔꯛꯀꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯣꯏ ꯄꯥꯕ ꯑꯗꯣ ꯄꯥꯕ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯣꯟꯗ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯎꯔꯕ꯭ꯔꯣ ꯑꯩ ꯎꯖꯅꯤꯡꯗꯦ ꯅꯃꯥꯒꯤ ꯃꯤꯡꯒ 이뭉ꯁꯤ다 ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯅ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯕꯨꯡꯁꯦ ꯅꯨꯄꯤ ꯑꯐꯕ ꯑꯝꯇ ꯊꯤꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯁꯤꯅꯦ ꯇꯥꯃꯣ ꯅꯪꯁꯨ ꯎꯗ꯭ꯔꯤꯕꯣ ꯃꯔꯨꯒ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦꯉꯣ ꯌꯥꯔꯦ 이마ꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯑꯩꯒꯤ 이마 ꯁꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯗꯣ 이뭉ꯁꯤꯗ ꯄꯜꯂꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯀꯦꯊꯕꯤꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯐꯣꯟꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯀꯦꯊꯕꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯕꯨꯡꯒ ꯃꯄꯥꯒꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯨꯝꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯂꯒ ꯂꯩꯔꯝꯃꯤ ꯅꯥꯎꯇꯣꯟꯅꯁꯨ ꯀꯦꯊꯕꯤꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯜ ꯂꯩꯕꯤꯗꯨꯅ ꯐꯤꯁꯨ ꯁꯥꯔꯝꯃꯤ ꯃꯁꯤꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯊꯕꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯥꯒꯤ ꯊꯤꯔꯕ ꯃꯤꯡꯆꯠꯇꯨꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯄꯥꯒ ꯃꯕꯨꯡꯒꯅꯗꯤ ꯀꯦꯊꯕꯤꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯛꯄꯗꯣ ꯍꯔꯥꯎꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ